Hello, welcome back to 7 Speed. Ngasi akhoi video se adam yengbada yamna nungaiba kainone nungaigane adu khalle Tata Altroz ki anoba DCA na lakpaduni ko sigi kaino ja sigi mamangi front looks ka je yeng ma se dum phajaraga dum laibni na ko dum yengba nungai si magi projector helm atai khena ba kaim leite ko DCA haje magi akhoi transmission do khadane ba khena ri je ko ada masida akhoi nungai reise akhoi normal kaino du dagi sina helise kaino aga no akhoi transmission smoothly drive to bukanda yam nungai ba ma adum oigani ko aduga kai sensor se kai su thodo pam ta leite adi magi side ki indicator sida hapem mai adum ko adagi sigi tire si jo akhoi kaino ne magi size 16 inch ta ko 16 inch la ise aduga magi akhoi makhagi ground clearance 165 mm adum yam kana name basuna pe yam kana wang basu oide ko dum jai gari je adu magi grill mamangi ko si chrome na akhoi black fazana finish ta oiga yengba da yamna akhoi glossy oibdo aduga sina akhoi mamang grill jo dum yengba da faje si jo design no wa moina adu magi tongan ba sigi look se Tata Altroz ki sina ni CDRL ni ko e time running light adu projector sida akhoi kena halogen da oiba haitare sina sina akhoi simple halogen sina side indicator on thok ta ni ko aduga makhagi akhoi keno si jo kai tare sigi grill gi si makhagi sarcha si jo smile ui yeng do mai smiley face ki maong amada wal le tare aduga magi alloy gi design adam yengba nungai adagi sigi som side lom da la fukan da sigi si jo khoi gi piano black finish da keno tawre silver sina si chrome jima si insert tawre aduga yengba da yam nungai hale gari je si jo khoi gi si jo pak na yawe ko moi glossy element je si gi piano black finish pak na se da chrome gi mahta siam pak na yaure aduga si da request sensor si jo hape ko adu maning lom da mu yeng che adu ma se khoi gi dual color dual tone da lai ko DCA je adu mai DCA je mai beijing je sidal lai de DCA je dual class automatic app ni ko aduga sigi sensor je mai sona ani yaure adu maningi sigi reflector hagadra sida light se khani yaure je aduga paidagi aina Altroz ngaure je sigi magi back side ki magi design telem design magi keno je yam faza bai tare do sina camera si yaure adu wiper si yaure aduga sida defogger yaure ko sida high mounted stop lamp aduga sigi side sida kitang yengbada spoiler je kitang fazana bai tare from the side ani sida kenoma yauri yeng ga sina fazal le aduga sigi magi sigi black panel ja yeng bada yamna khoi gi tongan ba unique design ama yamna kaitare yeng bada lambi da road presence yam fazal le ko am lap ni yeng siga je dum fazana uni ko khangane ba siga je Altroz la have ja sigi magi backlight sigi magi lighting je yeng bada yam fazal le ko Altroz na aduga je antenna je sapin antenna du oidre ado sik manung da muk sangaga yengje kamai toge habdu ko aduga hari basi oi mamang da koi disc brake offer tawi ko disc brake pangya aduga sigi maning steady phangje ko aduga magi fuel capacity je koi 37 fuel capacity is mai lai aduga thong hang buje sidi hange ko maning gi je aduga magi smaina handle si jo khoi khut pai bam je yam phajana smaina pi go hang ba nungai na ba haib tare ko asini gari yeng yam phajai si khoi gi thong je he hang to puran da si gi magi softest material ha gadra khoi gi sponge ki type ta magi keno je si softest side tare em yaw si khut pai bam smai pa le si crown phajana tawre the black ka koi white ka koi dual tone gi size type to yaw ko this is sound si lai speaker lo this is the kai no umbrella folder ha ga this space can home sam yaw ko aduga sigi loimak power window re sina sina spine adjust on ko or bim adjust tong no ne ngai twitter yaw ko aduga this set height adjustment tong no si yaw re ade set si jo khoi gi adum ventilate mati oidre ko adum leather wrap Then tower lại top model
ꯑꯗꯨꯒ ꯁꯤꯗ ꯊꯥꯎꯒꯤ ꯐꯨꯌꯦꯜꯒꯤ open ꯇꯧꯅꯕ ꯑꯗꯒꯤ ꯁꯤ engine start stop ꯇꯧꯅꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ automaticꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ pedal ꯁꯤ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ silver finishꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯊꯛ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯉꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯖꯥꯏꯟꯁꯦ ꯁꯤꯅꯤꯀꯣ ꯎꯔꯤꯁꯦ ꯁꯤ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯦꯀꯣ ꯃꯥꯏ ꯁ꯭ꯇꯦꯔꯤꯡꯁꯦ ꯃꯥꯏ ꯐ꯭ꯂꯦꯠ ꯕꯇꯝ ꯑꯣꯏꯕꯁꯤ ꯌꯥꯝ ꯐꯖꯩ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝ ꯂꯨꯛꯁ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯀꯟꯇ꯭ꯔꯣꯜꯁ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯔꯤꯡ ꯃꯥꯎꯟꯇꯦꯠ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯍꯔꯃꯟꯒꯤꯅꯤꯀꯣ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯗ ꯁꯥꯎꯟ ꯀꯩꯅꯣ ꯂꯩꯖꯦ ꯁꯤꯗꯩꯗ ꯑꯜꯇ꯭ꯔꯣꯁ ꯍꯥꯏꯅ ꯃꯥꯒꯤ ꯕꯦꯖꯤꯡ ꯁꯤꯗ ꯐꯖꯅ ꯊꯥ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯦ ꯒꯤꯌꯔꯁꯦ ꯑꯩꯈꯣꯏ DC ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯃꯦꯅꯨꯋꯦꯜꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯃꯦꯅꯨꯋꯦꯜ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯥꯔꯝꯔꯦꯁꯁꯨ ꯌꯥꯎꯔꯦ ꯑꯥꯔꯝꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏഡ് ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯕ ꯌꯥꯏ ꯑꯗꯣ ꯕꯣꯇꯜ ꯍꯣꯜꯗꯔ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯩ ꯃꯥꯏꯁꯦ ꯑꯗꯣ ꯁꯤꯅ ꯍꯦꯟ ꯕ꯭ꯔꯦꯛ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁꯁꯦ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯁꯕꯣꯔꯗꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦ ꯗꯥर्क ꯒ꯭ꯔꯦ ꯁꯤꯅ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯒ꯭ꯔꯦ ꯀꯣ ꯑꯗꯨ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯄ꯭ꯂꯥꯁꯇꯤꯛ ꯀꯣ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯡꯕ ꯃꯥꯏꯁꯤ ꯅꯝꯃꯒ ꯑꯁ ꯒ꯭ꯂꯕ ꯕꯣꯛꯁꯇꯤ ꯑꯗꯨꯝ ꯆꯥꯎꯔꯦꯀꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯗ꯭ꯔꯦ ꯁꯤ IRBMꯁꯦ ꯈꯨꯠꯅ ꯑꯗꯨꯝ ꯁꯤꯗ ꯇꯧꯔꯦ ꯑꯗꯩ ꯁꯤꯗ ꯁꯟꯒ꯭ꯂꯥꯁ ꯍꯣꯜꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗ ꯑꯃ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯍꯥꯞꯐꯝ ꯀꯣꯏꯟꯒꯤ ꯍꯥꯞꯐꯝ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯂꯥꯏꯠ ꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯟꯋꯥꯏꯖꯔ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯄꯦꯁꯦꯟꯖꯔꯒꯤꯅ ꯃꯤꯔꯔ ꯌꯥꯎꯋꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯃꯥꯡꯒꯤꯁꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯁꯤ ꯍꯥꯞ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯞ ꯑꯃꯅ ꯁꯤꯝꯄꯜ ꯑꯦꯅꯥꯂꯣꯛꯇ ꯄꯤꯔꯦꯀꯣ ꯁꯤ ꯎꯔꯦꯀꯣ ꯍꯥꯞ ꯑꯃꯅ ꯁꯣꯝ ꯁꯥꯏꯠꯁꯤꯅ ꯗꯤꯖꯤꯇꯦꯜ ꯁꯣꯝꯅ ꯑꯦꯅꯥꯂꯣꯛꯇ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯔꯦꯟ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯖꯔꯒꯤ ꯋꯥꯏꯄꯔꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯦꯗꯂꯦꯝꯞꯒꯤ ꯑꯦꯗꯖꯁꯇꯔ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯒꯥꯔꯤ ꯗꯦꯁꯕꯣꯔꯗꯁꯦ ꯑꯗꯨꯝ ꯂꯤꯡꯉꯦꯀꯣ ꯃꯈꯣꯟꯗꯤ ꯄꯥꯏꯕꯗꯀꯣ ꯑꯗꯨꯒ ꯐꯨꯠ ꯔꯦꯁ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯐ ꯁꯥꯏꯗꯀꯤ ꯐꯨꯠꯁꯦ ꯔꯦꯁ ꯇꯧꯅꯕꯁꯨ ꯌꯥꯎꯔꯤ ꯁꯣꯝꯗꯁꯨ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯒꯤꯌꯔ ꯅꯣꯞꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯑꯦꯔꯣꯒꯤ ꯗꯤꯖꯥꯏꯟꯗꯣ ꯇꯥꯇꯥꯒꯤ ꯑꯗꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯅ 12 ꯚꯣꯜꯠꯀꯤ ꯑꯗꯨꯒ ꯁꯤꯅ USBꯒꯤ ꯊꯤꯟꯐꯝ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯊꯝꯐꯝ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯗꯤꯞꯂꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯑꯥꯔꯝꯔꯦꯁꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯠꯂꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯦꯖꯁꯤ ꯁꯤꯗꯗꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯈꯔ ꯄꯤꯛ ꯇꯛ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯁꯤꯅꯦ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯈꯨꯠ ꯄꯥꯏꯐꯝ ꯌꯥꯎꯋꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯦ ꯑꯣꯞꯁꯟꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯃꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯑꯩꯈꯣꯏ ꯑꯇꯩꯗꯗꯤ ꯃꯐꯣꯟ ꯊꯣꯛꯏꯗꯅ ꯑꯗꯨꯗꯤ ꯌꯥꯝ ꯃꯣꯠꯁꯜꯂꯤꯗꯅꯀꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯁꯤ ꯇꯩꯊꯣꯛꯄꯗ ꯌꯥꯔꯅꯦꯕꯀꯣ ꯃꯣꯠꯂꯒꯁꯨ ꯅꯥꯟꯊꯣꯛꯄꯗ ꯀꯣꯛꯑꯅꯦꯕꯀꯣ ꯁꯤꯒꯤ ꯐꯤꯆꯔꯁꯤꯃ ꯌꯥꯝ ꯐꯩ ꯁꯤ ꯍꯥꯞꯄꯛꯄꯁꯦꯀꯣ ꯑꯇꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯌꯔꯕꯦꯛ ꯁꯦꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯦꯐꯇꯤꯔꯣꯝꯗꯀꯣ ꯑꯗꯨꯝ ꯁꯦꯐꯇꯤꯔꯣꯝꯗ ꯌꯦꯡꯉꯒꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯁꯦꯐꯇꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ NCAP ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯥꯎꯠ ꯑꯣꯐ 5ꯇ ꯁ꯭ꯇꯥꯔꯁꯦ 5 ꯐꯪꯕ ꯉꯝꯕ ꯒꯥꯔꯤ ꯃꯈꯜꯅꯤꯀꯣ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯁꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩꯅꯣ ꯀꯣꯟ ꯀꯩꯀꯩ ꯊꯝꯕ ꯄꯔꯁ ꯊꯝꯕ ꯑꯗꯩ ꯈꯣꯠꯄ ꯑꯗꯩ ꯐꯣꯟ ꯊꯝꯕ ꯂꯣꯏ ꯌꯥꯔꯦꯀꯣ ꯑꯗꯩ ꯁ꯭ꯇꯣꯔꯦꯖꯁꯦ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯔ ꯑꯗꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯐꯝꯕꯒꯤ ꯀꯝꯐꯔꯠ ꯀꯣ ꯑꯗ ꯃ꯭ꯌꯨꯖꯤꯛꯁꯤꯁꯨ ꯑꯩꯈꯣꯏ ꯍꯔꯃꯟꯒꯤꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯁꯤꯁꯨ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯐꯝꯕꯒꯤ ꯃꯥꯒꯤ ꯀꯝꯐꯔꯠꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯐꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯨ ꯁꯥꯏꯠ ꯁꯞꯄꯣꯔꯠꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯁꯤ ꯁꯥꯏꯠ ꯁꯞꯄꯣꯔꯠꯁꯦ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯥꯏ ꯃꯅꯤꯡꯒꯤ ꯁꯤꯠ ꯀꯝꯐꯔꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯑꯜꯇ꯭ꯔꯣꯁꯀꯤ ꯃꯥꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯐꯤꯆꯔ ꯍꯥꯏꯔꯒꯗꯤ ꯊꯣꯡꯁꯦ ꯁꯤ ꯃꯅꯤꯡꯒꯤꯁꯦ ꯑꯩꯈꯣꯏ ꯃꯊꯛꯇ ꯍꯥꯡꯉꯅꯦꯕꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯐꯥꯎ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯒ꯭ꯂꯣꯁꯤꯁꯦꯀꯣ ꯑꯗꯨꯒ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ 90 ꯗꯤꯒ꯭ꯔꯤꯗ ꯃꯥꯒꯤ ꯍꯥꯡꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ
ꯀꯨꯝꯗ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤ ꯐꯤꯆꯔꯁꯦ ꯑꯇꯣꯞꯄ ꯒꯥꯔꯤꯗ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯁꯣꯜꯇꯁ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯕꯣꯇꯜ ꯍꯣꯜꯗꯔ ꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯁꯤꯗ ꯁꯤꯒꯤꯁꯦ ꯆꯥꯏꯜ ꯂꯣꯛꯀꯤꯅꯤꯀꯣ ꯒꯥꯔꯤꯒꯤ ꯑꯗꯣ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯝꯃꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩꯁꯨ ꯃꯅꯤꯡ ꯀꯥꯈꯠꯂꯦ ꯑꯁ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯁꯥꯎꯟꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯦꯗꯅ ꯑꯩ ꯑꯃꯨꯛꯇꯪꯒ ꯇꯧꯔꯛꯀꯦ ꯆꯛ ꯂꯥꯎꯔꯦ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯇꯥꯕꯗ ꯁꯥꯎꯟꯗꯣ ꯇꯥꯕꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯦ ꯌꯥꯝ ꯆꯦꯛꯁꯤꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨ ꯃꯅꯤꯡꯗ AC ꯀꯣ ꯔꯤꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ AC ꯁꯤꯗ ꯌꯥꯎꯔꯦ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯄꯤꯔꯦ ꯑꯗꯨꯒ ꯃꯌꯥꯏꯗ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯁꯤꯗ ꯑꯥꯔꯝꯔꯦꯁꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯒꯤ ꯑꯥꯔꯝꯔꯦꯁꯁꯦ ꯁꯤꯃ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯥꯔꯝꯔꯦꯁ ꯌꯥꯎꯔꯦ ꯑꯗ ꯂꯦꯗꯔ ꯂꯣꯏ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯁꯤꯠꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣই ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯨꯛꯁꯨ ꯄꯤꯔꯤꯀꯣ ꯃꯅꯤꯡꯒꯤ ꯁꯤꯗ ꯁꯣꯝ ꯁꯥꯏꯗꯁꯨ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯉꯛꯄꯗ ꯃꯥꯏ ꯗꯦꯁꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ ꯁꯤ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯝ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯟꯗ ꯂꯩꯕ ꯑꯗꯨꯅ ꯐꯝꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯤ ꯔꯨꯝꯁꯨ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯅꯤ ꯔꯨꯝꯁꯦ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯁ꯭ꯄꯦꯁꯁꯦ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯗ ꯔꯨꯝꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯑꯩ ꯍꯦꯗ ꯔꯨꯝꯁꯦ ꯁꯤꯅꯤ ꯀꯣꯛꯁꯦ ꯍꯦꯗ ꯔꯨꯝꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ 6 ꯐꯤꯠ ꯐꯥꯎ ꯑꯗꯨꯝ ꯐꯝꯃꯒ ꯊꯦꯡꯂꯤꯗꯤ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯐꯝꯕ ꯌꯥꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯃꯅꯤꯡꯒꯤ ꯁꯥꯏꯗꯀꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯗ ꯔꯦꯁ ꯂꯣꯏꯅ ꯑꯣꯏꯔꯦꯀꯣ ꯑꯅꯤꯃꯛ ꯑꯗꯨꯒ ꯃꯌꯥꯏꯒꯤꯗꯤ ꯍꯦꯗ ꯔꯦꯁ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯋꯤꯟꯗꯣꯁ ꯀꯟꯇ꯭ꯔꯣꯜ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅꯦ ꯁꯤꯅꯤ ꯃꯅꯤꯡꯒꯤ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯃꯅꯤꯡꯒꯤ ꯅꯤꯔꯨꯝ ꯐꯖꯅ ꯐꯪꯉꯦꯀꯣ ꯌꯥꯔꯦ ꯁꯤꯃꯗꯤ ꯑꯗꯨꯒ ꯁꯤꯠꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯐꯝꯕꯗ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯂꯤ 3 ꯃꯁꯥ ꯐꯕ 3 ꯐꯝꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯀꯅꯤꯀꯣ ꯃꯁꯥ ꯄꯥꯔꯞ ꯇꯧꯕ ꯆꯞ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯃꯤꯗꯜ ꯑꯣꯏꯕ ꯑꯗꯨꯝ 3 ꯐꯝꯕꯗ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯏ ꯃꯅꯤꯡꯒꯤ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤꯁꯦ 345 ꯂꯤꯇꯔꯅꯤ ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯆꯨꯝꯅꯒꯤ ꯑꯜꯇ꯭ꯔꯣꯁꯇꯒꯤꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯁꯤꯁꯇꯦꯝꯁꯦ DCA ꯑꯣꯏꯔꯛꯄꯅꯤ나 ꯃꯉꯣꯟꯗ ꯈꯤꯇꯪ ꯁ꯭ꯃꯨꯠꯂꯤ ꯗ꯭ꯔꯥꯏꯚ ꯇꯧꯕ ꯅꯨꯡꯉꯥꯏꯔꯛꯄ ꯑꯃꯗꯤ ꯂꯩꯒꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯄ ꯑꯃꯗꯤ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ hatchback ꯀꯥꯔꯗ ꯑꯩꯈꯣꯏꯒꯤ one of the safest ꯀꯥꯔ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕal NCAPꯇ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯅꯦ ꯁꯤꯒꯤ hatchback ꯒꯥꯔꯤꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ 5 star ꯁ꯭ꯀꯣꯔ ꯇꯧꯕ ꯉꯝꯕ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ 3 cylinder ꯏꯟꯖꯤꯟꯅꯤ ꯑꯗꯣ ꯑꯗꯨꯝ ꯌꯥꯏ ꯒꯥꯔꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯟ ꯔꯣꯗꯇ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯖꯤꯟ ꯃꯥꯒꯤ BSPꯁꯤꯅ ꯑꯩꯈꯣꯏꯒꯤ 84 BSP ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 113 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯜꯗꯁꯨ ꯐꯪꯒꯅꯤ ꯄꯦꯇ꯭ꯔꯣꯜꯗꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟ ꯑꯣꯞꯁꯟ ꯑꯩꯈꯣꯏꯒꯤ ꯇꯔꯕꯣꯗꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯒꯤ ꯑꯣꯇꯣꯃꯦꯇꯤꯛ DCAꯗꯁꯨ ꯐꯪꯕꯤꯒꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯐꯪꯕꯤꯒꯅꯤ ꯑꯗꯣ ꯁꯣꯔꯨꯝꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯑꯩ ꯃꯆꯥ ꯊꯧꯔꯝꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕ